Image Parliament Tabiriba Singbo Han Mamakta Rina Taramna Okchari Masigi Maroiba Pauda Baby Snami Sigamari Lenana Satarakiba Puni Funipagi Janan Strike na Manipur Gimausagi Punsida Chauna Kaiba Pikre National Sports University World Class Thakta Semalagani Haina Kirani Jizuna High Grade Wenana Oza Singh Inumate Panthopada Thing Batamle Mapungweba Paumu Pizari Baby Snami Singing a sea fawda Sengba Langla Langjin Putoktaba J Sigi Mio Sing Amadi Baby Snagi Mung Manungi Mio Sing Police na Fana Vatana Bamadi Missy Sigi case CBI da Sinadabagi Mayokta J Sinangarang Ayupung Tarutagi Manipur Sin Batuna Kaukiba Puni Funipalgi General Strike Nasi Nini Chan Badasu State Sigi Mahusagi Ponsido Chauna Akaiba Pikre General Strike na Mara Moiraga Interstate Service Yauna Gari Amata Chena Kide Quaraman Kaitel Yauna Kaitel Amata Famna Kide Dukan Thong Lonki Aduga Mai Loisang Sing Shu Thong Lonki Sarkar gi Loisang Sing Hana Gumna Kana Kide General Strike Asina Tongan Ba District Sing Dasu Chauna Effect Oki General Strike Manung Channa Thameban Sinam Lekaida Chief Minister Amadi Standard Robert K Principal Landoni gi Mitam Saduna Maitha Ke Maitha Bada Saru Yakiba Thameban Sinam Lekai gi Mera Paibi gi Secretary Hizam Rasi Devina Fondo Kibada Baby Snami Sigi Achumaran gi Langla Langjin Puthokpiyo Case Asi CBI da Sinau JSC gi Co-Convener Thameban Sinam Lekai Naharo Leishemba Club ki President Leisangthem Pratap na Jail Manung da Chara Heliba Sida Sarkar gi Maikei gi ngasi fawbada Thazabayaba Oithobayaba Amata Thambida Bananga Sigi Kongjang ase Sangshin Kibani Haiki Baby Snami Sigi Matanga Achumba Langla Langjin Puthokpiyo Haiduna Kogi Manipur Government gi Maikei da Sangseliba Kongjang gi Manung Channa Kogi Sinam Lekai Naharo Leishemba Club ki President Dai Takkisu President Oriba JSC na Co-Convener Oiba Leisangthem Pratap Jen da Phajengi Bidagi Chiri Poba Sara Hengani Asumba Langla Langjin Khangri Poba Haidana Laibasi Government gi side gi Karigumba Akogi Aningba Pamba Prajagi Adagi Chara Helibasi gi Maikaida Thazabayaba Oithokpayaba Pakhum amta Pidabasi gi Mayokta Akoina ngasi Thangmeba Sinam Lekai gi Meira Paibi Mayamna Khungjang ngasi Jangsinjaribani Baby Snami Sigamari Lenana Semkiba Jesina Manipur Pumbada Kaukiba Pungni Funipalgi General Strike na Mara Moiraga Kaching District Tasu Chauna Kaiba Pikre General Strike Asina Mara Moiraga Kaching Kaitel Yauna District Asiki Tongan Ba Kaitel Sing Kuntak Lansikre Duga Dukan Sing Thong Lonaki Mi Pubagari Sing Chenakide Lanayamadi Lengaki School Sing Kanakidre General Strike Asibu Sawaladuna Kaching Kaitel Apunba Ima Lubamadi Amsuna Sinduna Kaching Kaitel da Ima Ibel Sing na Wakat Mifam Pamki Adumoinamak Lambida Toktuna Achat Ok Sing Tingbagi Thong di Sathakide Hari Wakat Mifam Aduda Saru Yarambi Ima Amana Fongdorapada Baby Snagi Misi Asigi Asengba Chumba Langla Langjin Puthokchi Bafawba Kaching Kaitel Apunba Ima Lubna Baby Snagi Jesina Sangsilakba Kongthang Kudingmakta Hanba Leitana Sawatki Gani Thogdosi Minister MLA gi Macha Masu Singda Tholam Labadi Paisa Piraga Waroi Sing Porakpa Yagadra Macha Kaina bagi awa maisa langliba mama mapada police na nauna statement piranaba khangalakpa thong asi yaningde athuba matamda maral lebasing puthokuna maral gi oiba chapchaba chairak piu haiki arwa anganski misi se hek khangma matamda mido mayam mamangda puthoga phasi tawba haraga akhoi asumaina khali wakhandadi arwa sumaina mathang si sum chathagi bataradi hayemusu anganga masi sumaina tawbira hayemusu anganga masi sumaina tawbira sum namtha thamgi taadi paisa baiba mina namthagi batadi MLA mantri mandondu kari tawbra leirimno ba magi masa masuda thodi akhoi si nungai doraiba Union Sports Minister Kiran Rijijuna High Grade National Sports University World Class Thakta Sembalagani
Manipurda itatatana violence athabana chawkat thorangi thabakta maning hanbada natana isa isa gisu mangjaba oigani wafam asing ase ayu kautrukta sagadoriba National Sports University gi pebam yengsenbagi khongchatta minister na phongdokhibani minister na makha taraduna Manipurda gi National Sports University hongkibagi wafam leite Prime Minister Narendra Modi na achetpa thajabani Manipurda thamba haiba ase Mahana Sports Minister hek oibaga National Sports University ki matanga yamna kumna khana nainakre aduga University semgatpada thengthakibada nungaitaba phawi haiki Hojiti sayanaba mata leitrabanina atubada semgatnanaba honaragani University ki BC regular oina haptuna mapung fana semgatlagani aduga temporary class tawriba asisu matam sangna chalhallaroi matik chaba dil haptuna thabak tawhangani India ki misinga yengnabada Olympic ta medal yamna loba yabani adubu pikraba state asigi sanaroi singna Olympic ta medal loba yaukre masi ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁ꯭ꯄꯣꯔꯠꯁ ꯀꯜꯆꯔꯗ ꯃꯃꯥ ꯃꯄꯥ ꯌꯥꯎꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡꯕꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯈꯪꯍꯟꯒꯅꯤ ꯍꯥꯏꯈꯤ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯕ ꯄꯨꯔꯛꯂꯣꯏ ꯈꯨꯠꯇ ꯀꯂꯝ ꯄꯥꯏꯗꯨꯅ ꯅꯠꯇ꯭ꯔꯒꯅ ꯐꯤꯜꯗ ꯊꯣꯔꯛꯇꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯁꯤ ꯍꯥꯏꯈꯤ ꯁ꯭ꯄꯣꯔꯠꯁ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯁꯥꯏ NERC ꯇꯥꯛꯌꯦꯜ ꯏꯝꯐꯥꯜꯗ ꯅꯧꯅ ꯁꯥꯕ ꯁꯤꯟꯊꯦꯇꯤꯛ ꯐꯨꯠꯕꯣꯜ ꯇꯔꯐ ꯑꯃꯁꯨꯡ Kiran Rijijuna ngasi sangaki aduga Khelo India na lupa lakh mga amadi sai na lupa lakh mga lising marifuga humdoi puthokuna sakiba taf ase international gi thakta semgatnana ba honaragani amadi handak India da nupi gi World Cup pangthokadoriba sida hen ba mityeng changsilagani haiki Minister Kiran Rijijuna Kumalampak Sports Complex su yengsenbaga loinana matamga chanadraba khusu khulai sing sindokna naba honabaga loinana semgat sagatpagi thabak su paikhalagani haiki ngasi gi minister gi khongchathaduda MLA Robindro Radishyam amadi Dingo su saru yabaga loinana sports gi official na chingba Master Pamay amadi Bobby Waikom na chingba saru yabaga loinana sanaroi sing amadi makhoi gi hallaman sing su saru yakhi hairi Autonomous District Council ADC Chandel gi makhada leiba Khobung Khunau Primary School Khobung Khunau Chapikaro ase Junior High School gi thakta upgrade tawbaga loinana 3rd State Finance 2018-19 gi makhada saba school asigi extension building ase ADC Chandel gi chairman Dirinku Lamkangna hongnabi matungina sangakre District Council Administration Chandel na sinduna pangthokhiba ngasi gi thoram maduda ADC Chandel gi chairman Dirinku Lamkangna athoiba mitung Vice Chairman S. Tongpao Martiana Thoromapu aduga ADC Chandel gi Executive Member Education TS Kamlun Anal Executive Member Works PHE CH Ngamthang Mate aduga Executive Member Agriculture Horticulture and Soil Conservation Warngam Nula Executive Member Tribal Affairs and Hills Minor Irrigation KSM Matthew ADC Chandel gi Member Singh T Saikotang MK Kofam Maringna akhanaba mithung singwaina sarup yaki District Council Administration Chandel gi Chief Executive Officer KSH Siddharth, Inspector of Schools TH Mosilfa, Executive Engineer and Yas School Assistant Engineer W. Priyokumar, Additional SP Law and Order, Kakching Lokoma Khongsai Circle AIHB Thursel School Adugi, Headmaster NNJ Benjamin Atay Myoy Kyasu Saryaki. Athoiba mitung oikiba Dirinku Lamkangna Phongdorkhibada Autonomous District Council Chandel gi makhada school chamaga kunmapal lai hairiba school sing ase fagadhanaba ngamba makai honari aduga ADC gi school sing fagadhanaba honabada amadi afaba mahiroi puthokpa ngamnaba oja sing angang sing gi mama mapa sing village authority loinana khunja sing amadi mari leinaba punamakna thodang lominase aduga hanaga yengnabada hojikti khara khara fagalakpa ubada yamna nungai hainasu phongdokhi Masamau faba matik mathauna leiba mioi amamam amadi afaba chawkhatpa Manipur ama ohennabagi pandamda United People's Front UPF Manipur na chotharapa medical camp ki makhada tarakpa oina ngase Kamjong District ki Kasom Khulengi Village Authority Office ta pangthokre Directorate of Ayush Lamphel-Pat Government of Manipur ga khusamnaduna sinba medical camp aduda Ayush ki Dr. S. Bishwanath Sharma Deputy Director Ayush na luchingduna Dr. I. Iboton Singh, Homeopathic Physician, Dr. L. Suraj Sharma, Apprentice Ayurvedic, Y. Santikumar Pharmacist, Homeopathy, M. Surchandra Pharmacist, Amasung O. Joyenba Staff Nurse na Saryaki.
UPF Manipur की President W Second High Medical Camp असी मणिपुर की अना लाइंगी खुदोंग चाजद्रबा मफम सिंगदा आयुष डिपार्टमेंट का खुसमनदुना सिनबनी मखाताना मेडिकल कैंप असी मणिपुर की तोंगान बा चिंग अमसोंग तमगी निंगथिना अना लाइंगी खुदोंग चाव फंगद्रबा मफम सिंगदा सथखिगनी हाइना महाना फोंदोकी मरुना मणिपुर की मनु हंजनबा अमदी मणिपुर की पेरिफेरल एरिया सिंगा मरुना अना लाइंगी खुदोंग चाव फंगबगी कोना सिंगबा नोमदो फ्री मेडिकल की मची पांथोकचबनी कासोंग खोलेंगी विलेज अथॉरिटी की सेक्रेटरी एस युप्रांगमना हाइखिबदा असिगुमलबा मेडिकल कैंप अमा खुल्लसिदा लाक्तुना सिंबिबा असि खुल्लसिगी लाइबक फबनी अमदी इम्फालदगी लाक्तुना अना लायंग ngамजद्रबा अनाबसिंग लायंगबगी खुदोंग चाबा फंगनबिबा असि यामना थागतनिंगाइनी अमदी यूपीएफ मणिपुर अमदी डायरेक्टोरेट ऑफ आयुष पुसु ngамखै लेतना थागतबा फोंदोकचरी हाइना माना फोंदोकी MSU MSF KSA amadi Sok Mahiroi Lopsingi Apunba Joint Students Coordination Committee ki convener Peter Laishram na haikre Ozagi namida se senjau paiba masamasu singi ole haibada haiman bathokloi Oza singda Mahiroi singna kudol pot pibada hidan nabagi thabak chathare haiba khangna unarabang haktani aduga phatabagi chanabi lakparomda mai onsin basina athiba saktam ohelle aduga September 5 da institute singda pangthokadoriba ozagi numit tawbigano athingba thamle waphamasinga si AMSU gi office da pawmisinga unabada Peter Laishram na phongdokibani Peter na makha taraduna oza amadi mahiroi singa leinariba mari cell gi mari onthokba haibasi JSCC na condemn tawi aduga later lairaba mahiroi singidi nungsiba lairoitra haiba chobo wafam lakle Ozagi numit pangthungna ba thorang lairabasu tobigano loinana handak Semgaijing Khunau da leiba Smart Universal Academy ki secretary na mahiroi ani da tamchina yekna ba mioi da phubadauna phukiba thawong akanba miyeng changlagani haiki Lagliba September 5 September da institution singda teachers day tawbada athingba thamle laibak thiba thodok akoi Smart Universal Academy da secretary na mahiroi anibu yengna babung yang tamchina phugriba August ki taipun mapanda adugumlaba yam tamthiba mongda phugiba adugumba du Joint Student Coordination Committee na akan mongda condemn tawi aduna hariba adugumlaba issue du adugi matakta ko Joint Student Coordination Committee na akan mamiyeng changnani Nature Cure and Yoga Hospital Kongba Khetri Lekai na sinduna se Kongba da leiba Karakong Yoga Center da haukiba August ki tang 13 gi 18 fawda All India Yoga Culture Federation na sinduna Nagpur da pangthokiba Kuntragani thoi suba National Yoga Championship da medal lorokraba Imphal East District ki Yoga Sanare Singh amadi saruk yaurba official sing amasung saruk yaruba Sanare Singh taramna opagi thoromama pangthokre Championship adu da medal lorokraba amadi position tarakraba Sanare Singh adudi chahi humudra mathaki nupagi kanglupta Widrom Angau Singh silver medal as group asigi nupi gi kanglupta adhikari mayum Sarojini Devi bronze medal amadi Laishram Kurailai Madevi Mangasuba position Chahi Yankai Gimataki Nupagi Ace Group ta Chanam Maipak Maitei Marisuba position Ace Group Asimaki Nupi Kanglupta Longjam Sanatombi Devi Marisuba position Chahi Nifu Mataki Ace Group ki Nupagi Kanglupta TH Premjit Singh Mangasuba position Chahi Taramanga Mataki Nupi Kanglupta Gangmai Gigang Melu Aduga Marisuba position Amadi Chahi Taramataki Nupi Kanglupta Kusi Ahibam Kunsuba position Masigi Thoromaduda Nature Cure and Yoga Hospital ki Secretary Dr. K. Basanta Singh na Thoromabu na Sarukyaki. Loinana Lilong Higher Secondary School ki Principal Laishram Biren Singh amadi Karakong Yoga Center ki President Laishram Kurai Leima Devi Anina Khanaba Mitong na Sarukyaki. All Manipur Working Journalists Union Namju ki Nifu Taruslok Suba Foundation Day ki Thoram Chaniba Tha ki September ki Tang Taraga Tarukta Pangthogadoriba Sika Mari Leinana Press Fraternity ki Wangmada Sel ki Mating Nidanaba Amju ki Standing Committee na Lepna Rehaina Publicity Secretary Amju ki Cherolamana Fundorokli Cherolasina Makatari Badi Amju ki Waiba Thabak Thoram Kudingmakta Press Fraternity ki Wangmada Sel ki Mating Yariba Makai Nidana by Standing Committee na Firebasi, Loropani, Amjugi Standing Committee na Loriba Firebasi was Sobat Piduna, Press Fraternity, Yamasong, Paumi Singi, Maikatigi, Pangtogadoriba, Foundation Degi Toromasi, Damata, Angamba Mateng, Pangbinaba, Standing Committee, Maikatigi Apple Torokli.
ngasi Jiribangi Babuparada leiba Jiri News Network JNN Conference Hall da pangthokiba paugi mifam amada Swasth Bharat Mission SBM gi makhada Jiribam district asige Jakurador amadi Borobekra GP da toilet saramdre amadi wache na khare haina ngasi gi pauche singda yaropadu fazana amadi niyom chumna saki haina songtham samarjit contractor na phongdorakre paugi mifam aduda chongtham samarjit singh contractor na phongdorakhibada ngasi gi pauche singda SBM gi makhada toilet sabgi sel lothokraga saramdre haina iduna mahaki ming yauna hablapa aduda penjadaduna sengdokchage haiduna press meet asi pangthokjabani haiki aduga Magna Jaguardor area gi toilet saramba aduda mafam adugi member amagi kuthangda tawraga Magna masasatuna saki mafam aduda amorpa amada faubada tawramde aduga tawramba tarabadi madu amuk saw hairabasu sage haina Magna jeloi hana phungdokhi Hilga GP manungda samai kapsaw masing hajiba ngamjadre tawrangna nipu manga ama gumba order phungjagi aga haiba GP sida katuma damda Borekal ki member Bopesor singaga unajaroi unabudu Bopesor na mahai mi singisidi Borekal sabuha babukal amuta leitre lengang kupida bulat kodna kutoga loina leitre aduna haina haibadagi aina official ko phone ro matunda adudi masa masan leiba jaga da sabiu wane no takpira podagi ai haiba hilga GP su uttaruk sajagi Uttar Pradesh government na Mirzapur district laiba journalist amagi mathakta FIR file toriba se Indian Journalist Union IJU na akan mamong da condemn torli Hindi publication Jan Sandesh ki paumi Pawan Jaiswal na district primary government school gi mahiroi sing na leibak makhada famduna talga tumga chabagi video so thadoropadaги video ado viral oirakpaga loinana UP gi state government ki midday meal gi flagship scheme ningthina chathadabagi achumbasing adu miyamda khangalakibadagi block education officer na Pawan amadi atopa miyoyani gi mathakta complaint file tokibani Pawan gi mathakta case file toriba se atubada handou mahakti masagi mathau chumna amasong ningthina tawjabani haina IJU gi maikaidagi appeal tawagli Kerala da ichauna sohan kraba tribal singda pifam thokpa compensation athubada pithognaba Congress leader Rahul Gandhi na Union Minister Arjun Munda amasong Kerala Chief Minister Pinarayi Vijayan chithi iduna khangankre Union Tribal Affairs Minister Munda da iba chithi da Rahul Gandhi na haiki mahaki parliamentary constituency Wayananda masing yamlaba scheduled tribes na khundari aduga kadar amasong katunaya kan amadi masi singi leifamni aduga tribal colony ayamba chingda lei aduga ichauna amasong ching kinthanbana makhoigi leifamsu mang takhali aduga lamsing adu ayambana low singusu yade mahaka handak mafam aduda chalubada mafam adugi miyamna selgi tengbang athubada phanganbinaba mangonda ningsinglakhi haiba wafam Rahul Gandhi na sithi aduda palli CBI की कस्टडी द थमदुना INX media case का मरी लेना वहंग पाउ चथरिबा हानगी यूनियन मिनिस्टर पी सिदंबरम बो CBI की कस्टडी द सगोलसेन फावदा थमनाना सुप्रीम कोर्ट ना ऑर्डर थोखरे चई हुमुद्राग मरी सुरबा सिदंबरम बो तिहाड़ जेल द थंबिदनबा मा की ओकिल ना कोर्ट अपील थोखी सीनियर कांग्रेस लीडर मसीबो कस्टडी द नुमितरा मंगानी थंबगी मतम सेप्टेम्बर मंगादा लोइरबनी CBI नंगरांग अरानबा वाफम अमा फोंदोखरे हाइना याजकी Justice R. Bhanumati amasong AS Bhopanana Saba Bench aduna haikibada mari leinaba trial court amagi matakta khud thingjinba pamde case adu sagolse numita hearing tawani haiki aduga enforcement directorate na fabidana basidambaram na tawrakiba appeal adu bo court na warep lawani haiki District Sports Association Chandel Nasinduna Chathariba Hanba Autonomous District Council Chandel Trophy Super Division Football League 2019 ging asi kapam playground da sanakiba Hanba match da Liwa Changi Youth Cultural Club LCYCC amadi Handringko Youth Club HYC Panjal ani chanaduna draw takre ani suba match tana New Wangpural Youth Club NWYC na kapam Development Club KDC bu Panjal amasoino da maiti ba pikre Football Trophy asigi hayingi match leiroi tang manga gi match sing chapi karong tampida hanba amadi ani suba match sing da mathang sina United Lamkang Football Club ULFC loinana
Aringku Youth Club HYC amadi Tampi Football Club versus Kapam Development Club KDC sanagani hai. Mga Suba International Thangta Championship 2019 Indiana gold tara mari amadi silver mari fangduna champion oire. Championship aduda Philippines na runners team amadi Uzbekistan na ahum subada taduna ngasi loisinkhre. Haukiba August ki kuntradagi Republic of Korea ge Chongju City da leiba World Martial Arts Park da chatharakiba championship aduda country Nepal na sarugya ki haiba championship ase World Thangta Federation ga loinana World Martial Arts Union WOMAU ga khusamnaduna pangthokpani hairi. Loinana World Martial Arts Festival 2019 country Kulumdoina sarugya aduna pangthokli festival ase September 3 fawada chathagani hairi. Aroibada Maruiba Pau Muhanna Pizari Baby Snami Sigamari Lenana Satarakiba Pung Nifunipagi Janan Strike na Manipur Gimausagi Punsida Chauna Kaiba Pikre National Sports University World Class Thakta Sembalagani Haina Kirani Jijuna High Luenana Oza Singh Inumit Pangtopada Thing Batamle Masi Damaktari Mes Paudom Luishinjari Miambu Muhanna Kurumjari